ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯏꯄꯨꯒꯤ ꯗꯥꯏꯔꯤ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯏꯕꯅ ꯋꯥꯈꯜ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯏꯄꯨꯒꯤ ꯗꯥꯏꯔꯤ ꯅꯨꯃꯤꯠꯇꯨ ꯍꯣꯁꯇꯦꯜꯗ ꯂꯩꯔꯤꯕ ꯕꯣꯅꯤ ꯀꯣꯂꯤ ꯇꯨꯀꯨ ꯖꯠꯄꯣꯂꯤ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯌꯨꯝꯗ ꯌꯥꯎꯁꯪꯒꯤ ꯆꯠꯅꯔꯨꯔꯕ ꯃꯇꯨꯡ ꯍꯜꯂꯛꯇꯨꯅ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯄꯨꯟꯕ ꯅꯨꯃꯤꯠꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯇꯥꯔꯤ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯄꯨꯜꯂꯞ ꯄꯨꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯏ ꯑꯩꯈꯣꯏꯅ ꯌꯨꯝ ꯆꯠꯅꯗ꯭ꯔꯤꯉꯩꯗ ꯍꯥꯏꯅꯈꯤꯕꯗꯨ ꯄꯨꯅꯔꯛꯄ꯭ꯔꯣ ꯑꯦꯔꯥ ꯖꯠꯄꯣꯂꯤ ꯑꯩꯗꯤ ꯍꯥꯏꯅꯈꯤꯕ ꯋꯥ ꯉꯥꯛꯄ ꯃꯤꯅꯤꯅꯦ ꯁꯤ ꯎꯔꯦꯗꯅ ꯁꯤꯁꯨꯅꯦ ꯑꯩꯈꯣꯏ ꯀꯀꯥ ꯍꯣꯏꯗꯒꯤ ꯇꯨꯃꯤꯟꯅ ꯍꯨꯔꯥꯟꯅꯔꯤꯕꯅꯤ ꯑꯗꯣ ꯅꯪꯒꯤꯗꯤ ꯑꯦꯔꯥ ꯑꯩꯁꯨ ꯄꯨꯔꯛꯏꯅꯦ ꯁꯦ ꯑꯩꯒꯤꯁꯤꯗꯤ ꯉꯍꯥꯟꯋꯥꯏ ꯄꯥꯕꯨꯡꯅ ꯕꯖꯥꯔꯗꯒꯤ ꯂꯩꯔꯛꯄꯅꯤꯗ ꯃꯃꯤꯡꯅ ꯌꯨꯝꯒꯤ ꯃꯥꯏꯕ ꯀꯧꯏ ꯑꯗꯨꯗꯤ ꯄꯣꯠ ꯀꯧꯊꯣꯛꯄꯒꯤ ꯂꯩꯔꯣꯟꯒ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯣ ꯀꯗꯥꯏꯗꯩꯅꯣꯗ ꯕꯣꯅꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤ ꯉꯥꯛꯇꯅꯦꯃꯤ ꯑꯗꯨꯁꯨꯅꯦ ꯃꯅꯥ ꯃꯁꯤꯡꯅ ꯁꯦꯝꯕ ꯀꯥꯟꯗꯦꯁꯦ ꯀꯣꯂꯤ ꯆꯝꯐꯨꯠ ꯅꯪꯒꯤꯗꯤ ꯑꯗꯨꯒ ꯕꯣꯅꯤ ꯅꯪꯒꯤꯅ ꯀꯔꯥꯏ ꯑꯩꯁꯨ ꯄꯨꯔꯛꯏꯗ ꯀꯣꯂꯤꯒꯤꯗꯤ ꯈꯪꯗꯦ ꯀꯣꯂꯤ ꯀꯩꯅꯣ ꯇꯨꯃꯤꯟꯅ ꯂꯩꯗꯨꯕꯣ ꯑꯁ ꯖꯠꯄꯣꯂꯤ ꯑꯩꯅ ꯄꯨꯔꯛꯏꯕ ꯂꯥꯏꯔꯤꯛꯁꯤꯒ ꯅꯣꯏꯅ ꯄꯨꯅꯔꯛꯏꯁꯤꯒ ꯌꯥꯝ ꯈꯦꯠꯅꯔꯦꯗ ꯈꯦꯠꯅꯔꯦꯕꯨ ꯀꯩꯅꯣ ꯕꯨꯠꯀꯤ ꯂꯥꯏꯔꯤꯛ ꯑꯃꯃꯝ ꯄꯨꯅꯔꯛꯁꯦꯅ ꯍꯥꯏꯔꯒ ꯀꯩꯅꯣꯕ ꯅꯪ ꯍꯥꯏꯗꯨꯕꯣ ꯍꯣꯏꯕ ꯑꯩꯁꯨ ꯂꯥꯏꯔꯤꯛꯇꯨ ꯄꯨꯕꯕꯨꯗꯤ ꯄꯨꯔꯛꯑꯦꯅꯁꯦ ꯀꯣꯂꯤ ꯅꯪꯒꯤꯁꯤꯗꯤ ꯊꯥꯏꯍꯦ ꯅꯣꯕꯦꯜꯂꯣ ꯅꯠꯇꯦꯍꯦ ꯗꯥꯏꯔꯤꯅꯤ ꯏꯄꯨꯅ ꯏꯔꯝꯕꯅꯤ ꯍꯧꯖꯤꯛꯄꯨꯗꯤ ꯏꯄꯨꯗꯣ ꯁꯤꯈ꯭ꯔꯦ ꯃꯥꯅ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯁꯣ ꯂꯣꯜꯂꯒ ꯊꯅꯝꯕꯅꯦꯕ ꯑꯗꯨꯁꯨꯅꯦ ꯏꯔꯥꯏ ꯂꯥꯏꯕ ꯁꯣꯒ ꯅꯠꯇꯦ ꯎꯄꯨꯗꯨꯁꯨꯅꯦ ꯂꯨꯠ ꯑꯍꯩꯕꯅ ꯁꯥꯕ ꯎꯄꯨꯅꯤꯉꯣ ꯑꯗꯨꯗꯤ ꯂꯩꯔꯣꯟꯒ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯁꯦ ꯍꯥꯡꯗꯣꯛꯑꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤꯅ ꯗꯥꯏꯔꯤ ꯑꯗꯣ ꯇꯞꯅ ꯍꯥꯡꯗꯣꯔꯛꯏ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯡꯗꯣꯛꯄꯗ ꯑꯆꯧꯕ ꯇꯦꯡ ꯑꯃꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏ ꯂꯥꯟꯃꯤ 5ꯅ ꯂꯦꯞꯇꯨꯅ ꯀꯥꯞꯄ ꯐꯣꯇꯣ ꯑꯃ ꯌꯦꯛꯂꯝꯃꯤ ꯃꯗꯨꯒꯤ ꯃꯈꯥꯗ ꯏꯔꯝꯂꯤ ꯖꯨꯂꯥꯏ ꯗꯦꯠ 14 1917 ꯇꯥꯏꯝ 2:16 PM ꯍꯥꯏꯅ ꯊꯥꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯣ ꯑꯃꯒ ꯌꯦꯡꯅꯩ ꯃꯁꯤꯒꯤ ꯃꯇꯨꯡ ꯐꯣꯇꯣ ꯑꯗꯨꯒꯤ ꯃꯈꯥꯗ ꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯄꯥꯊꯔꯛꯂꯤ ꯅꯨꯃꯤꯠꯇꯨ ꯑꯩꯈꯣꯏ ꯂꯥꯟꯃꯤ 50ꯅ ꯁꯤꯜꯆꯔꯗ ꯄꯨꯒꯗꯕ ꯁꯅꯥ ꯀꯦꯖꯤ 10,000 ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ ꯑꯁꯨꯝꯅ ꯗꯥꯏꯔꯤ ꯑꯗꯨꯒꯤ ꯍꯧꯔꯛꯄꯗ ꯏꯔꯝꯂꯤꯕ ꯋꯥꯍꯩ ꯃꯇꯦꯛ ꯑꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯤ ꯃꯔꯝꯗꯤ ꯃꯈꯣꯏ ꯍꯧꯖꯤꯛ ꯇꯝꯂꯤꯕ ꯃꯍꯩ ꯑꯁꯦ ꯍꯦꯛ ꯂꯣꯏꯕꯒ ꯁꯅꯥꯒꯤ ꯀꯔꯕꯥꯔ ꯇꯧꯁꯤ ꯍꯥꯏꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯣ ꯗꯥꯏꯔꯤꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯃꯈꯥ ꯄꯥꯊꯔꯛꯏ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯩꯈꯣꯏ ꯅꯣꯡꯄꯣꯛ ꯊꯪꯕ ꯑꯥꯎꯠꯄꯣꯁꯠ ꯑꯗꯨꯗ ꯔꯣꯀꯦꯠ ꯂꯣꯟꯆꯔ ꯑꯃ ꯀꯥꯞꯁꯤꯜꯂꯛꯈꯤ इचिक चिकना लेरंबा मफम मदा लॉन्चर अदुगी मखोलना पुंगलांग लांखी रॉकेट लॉन्चर अदुना आउटपोस्ट अदुदा थोमजिंगदुना हेक पोखाइबगा मपांगन कल्लबा नोमai कयाना अदक अखम लेतना कापसिलखी खुदक अदुदा अखोई तरा हेना सीखी अखोइसु इसा की खुलाई चेतना पाइदुना संगसिलक्लिबा लामी कंपु अदुगा अकनबा मोंगदा खुद थानखी अदुबु संगसिलक्लिबा लामी गी मिसिंगना हेनबना अखोइना ngakpa warami मसिदगी अखोइगे कैप्टन अदुना मथक थोंगबा ऑफिशियल सिंगदा पाउ पिननबा होनखी अदुबु संगसिलक्लिबा येकनबा सिंग अदुना हानना टेलीफोन गी लाइन अदो कक्थत खिबना पाउ फाउनबा ngamखिरि मसिदगी अखोइ लानमी 50 गी मनुंगदा 19 खक्तमक नाइसिलक्लबदा अखोइ 19 मफम अदुगी युमखतुना लैरिबा वेल ड्रम सिंगदा संगसिंदुना लोतुना लैखी मदुगी मतुंग संगसिलक्लिबा लानमी सिंग अदुना अखोइना नाक सेंदुना थमलिबा सना केजी 10,000 अदो पुदुना चखी मदुगी मतुंग मखोइना हेक चखिबगा अखोइगी लानमी कया मफम अदुदा यौसिलखी अदुबु मतमदो थेंगथगिबना सना सिंग अदो लोइना मांगजखी पावदो हेडक्वार्टर की म्यूजिक कमांडिंग सिंह अमरी अचौपा फम पाइबा सरकार की मंत्री एमएलए कया पावदो ताबदा यामना साउखी अखोइ लानमी 53 लोम सीबा अदुगिदी करीमता खनखिदी मखोइगी थौरम फावबा पांगथोखिदी लानफम अदुदा हिंहौरिबा अखोइ 19 ना पांगथोकपिखि असुमना डायरी असि पारिङैदा
ꯃꯇꯝꯗꯤ ꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯝꯂꯦ ꯃꯗꯨꯗ ꯀꯣꯂꯤꯅ ꯑꯁ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯥꯟ ꯆꯠꯂꯝꯕꯒꯤ ꯋꯥꯔꯤꯅꯤꯗ ꯇꯣ ꯁꯤ ꯂꯥꯛꯑꯣ ꯇꯨꯝꯃꯁꯤ ꯀꯩ ꯀꯥꯟꯗꯕꯗ ꯑꯁꯨꯝꯅ ꯀꯣꯂꯤꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯁꯨ ꯍꯣꯏꯗ ꯇꯨꯝꯕꯅ ꯐꯔꯦ ꯇꯨꯝꯃꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯃꯔꯤꯃꯛ ꯇꯨꯝꯅꯅꯕ ꯃꯥꯒꯤ ꯇꯨꯝꯐꯝꯗ ꯆꯪꯅꯗꯨꯅ ꯍꯤꯞꯊꯅꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗꯗꯤ ꯖꯦꯄꯣꯂꯤꯗꯤ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ ꯃꯍꯥꯛꯅ ꯋꯥꯈꯜ ꯑꯁꯨꯝ ꯈꯜꯂꯤ ꯀꯣꯂꯤꯒꯤ ꯃꯄꯨꯅ ꯗꯥꯏꯔꯤ ꯑꯁꯤꯒꯤ ꯑꯍꯧꯕꯗ ꯇꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯃꯉꯥꯒ ꯄꯨꯟꯅ ꯐꯣꯇꯣ ꯑꯃ ꯀꯥꯞꯂꯤꯕꯗꯨꯒꯤ ꯑꯥꯔꯊꯕꯨ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯕ ꯑꯗꯨꯗꯗꯤ ꯇꯦꯡꯒꯤ ꯋꯥꯔꯤ ꯌꯥꯎꯈꯤꯗꯦꯗ ꯑꯗꯨꯒ ꯗꯥꯏꯔꯤ ꯑꯁꯤ ꯆꯦꯛꯁꯤꯟꯅ ꯊꯝꯃꯤꯗꯨꯅ ꯀꯔꯤꯒꯤ ꯗꯥꯏꯔꯤꯁꯤꯗ ꯁꯅꯥ ꯃꯌꯥꯝ ꯑꯃꯒꯤ ꯂꯩꯐꯝ ꯇꯥꯛꯄ ꯋꯥꯍꯩ ꯅꯠꯇ꯭ꯔꯒ ꯋꯥꯔꯤ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯖꯦꯄꯣꯂꯤ ꯑꯗꯣ ꯐꯨꯛ ꯍꯧꯒꯠꯂꯛꯂꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯄꯥꯔꯝꯕ ꯗꯥꯏꯔꯤ ꯑꯗꯣ ꯃꯊꯟꯇ ꯀꯅꯥꯁꯨ ꯌꯥꯎꯗꯅ ꯄꯥꯈꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯗꯥꯏꯔꯤ ꯑꯗꯣ ꯄꯥꯕ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛꯁꯨ ꯇꯨꯝꯊꯈ꯭ꯔꯦ ꯃꯥꯅ ꯇꯨꯝꯊꯕ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩ ꯅꯣꯡꯁꯨ ꯑꯗꯨꯃꯛ ꯉꯥꯟꯊꯣꯔꯛꯂꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯤ ꯃꯊꯪ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯕꯨ ꯖꯦꯠꯄꯣꯂꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤ ꯃꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝꯅ ꯅꯝꯗꯨꯅ ꯍꯧꯗꯣꯛꯂꯤ ꯑꯗꯨꯒ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯁ꯭ꯀꯨꯜ ꯆꯠꯄ ꯅꯪꯅꯕ ꯆꯥꯛ ꯊꯣꯡꯂꯤ ꯑꯗꯨꯕꯨ ꯖꯦꯠꯄꯣꯂꯤꯗꯤ उरुम तौरंबदगी अमुक तुमथख्री मसीगी मतुंग ngahak lairaga mamanaba makhoi ahumna amuk haudoklei jetpole kaino ngasi pangtum da tumisibo ahing huran baga chatlu bromi se sakse udro se si charga ne school chasi lao se haugulo mi nangbo tawna ai wa mai noi yagadro kari bano jackpot as adu mi do korokono mi jetpole dum koromi o farse kai bano na hai gebo kainonida ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯁ꯭ꯀꯨꯜ ꯆꯠꯂꯒꯨꯝꯁꯤ ꯀꯔꯤ ꯀꯗꯥꯏꯗ ꯉꯥꯎꯔꯁꯤ ꯍꯥꯏꯅꯣ ꯑꯗꯨꯏ ꯅꯠꯇꯦꯅꯦ ꯑꯩ ꯉꯔꯥꯡ ꯀꯣꯂꯤꯒꯤ ꯃꯄꯨꯒꯤ ꯗꯥꯏꯔꯤꯗꯣ ꯂꯣꯏ ꯄꯥꯔꯦ ꯑꯗꯨꯗ ꯀꯩꯗꯧꯔꯕ ꯃꯈꯥ ꯇꯥꯎꯅꯦ ꯖꯦꯠꯄꯣꯏꯕꯣ ꯑꯩꯈꯣꯏ ꯉꯔꯥꯡ ꯄꯥꯕꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯋꯥꯔꯤꯗꯅꯦ ꯃꯈꯣꯏꯒꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯃꯈꯣꯏꯗꯒꯤ ꯃꯨꯟꯈꯤꯕ ꯁꯅꯥꯁꯤꯡ ꯑꯗꯣ ꯃꯗꯨꯒꯤ ꯈꯣꯡꯒꯨꯟ ꯂꯤꯈꯤ ꯍꯥꯏ ꯃꯈꯣꯏꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯀꯣꯂꯤ ꯍꯣꯏꯒꯤ ꯃꯄꯨꯁꯨ ꯌꯥꯎꯈꯤ ꯃꯈꯣꯏ ꯄꯨꯟꯅ 10ꯅꯤ मखोई असुम थिरकपदा मखोईदगी सना मुनखिबा लामी कांगपु अदुना केम साधुन लरिबा मफम अदो थेंगनखि मदु हेक थेंगनबगदी मखोईना हाइदि कोलीगी मपु होइना मरि लेनबा सिंगदा पाउ पिदुना मथंग मथंग जहोलक्तुना अकनबा मोंगद लान कापनखि हाइ यारे जेटपोली लानगी लान ngata अदुगी लानगी वादुगा अइखोनि स्कूल चटपगा करी मरिबु लेनरिगी सुदि साय वारी लोरिङैदा वारी दु खंगबा सारकपा मिरा खुपाक्सना थाबसी करी काइगे सुदि सायब यारसे बोनी हाइबा इसिंग फतदा लेबा ngamu मानबसिना ngango wabu se nang wari makha taro o taku nangsu nang mangna ya noi mase manarab natro yare kai torake wari se amta loyo phauta sanagi wari ne langi wari na tim eije adu makha taro ba oise farese makha lirake कोली होगी मपुना लांदारियो मफम अदुमदी मखोइना माइ पाखी अदुगी माइ पाकपगिनी मखोइ मंगाना तिंग ममांग फोटो कापिदो मोइ मंगाना ngamiरो हाइसे नत्ते मेदुको मोइ मयामना ने ngamiनेबा अदो ममांगदा लान कापना खिदना नुंदांग अमा अदुदा हिंगहोबा मखोइ 12 गी मनुंगदा मखोइ मंगासु अमानि आदा मखोइदगी मुनखिबा सना सिंगदो अमुक मखोइना फंगबा ngamba आइदि मुनबा ngamjabatuda haraudana mokoi puling atuda memory oinaba kahubo photo oiba jani o atu makha haibu numidangduda akanba mawongda amuka sunongbai kapnaki koli hoigi mapu danpha oina phaki amadi mada natana mi mayam amasu phaki atai kharana lanpham atuda sikhi pharaba lanpha singado leinunggi surungamada loina thamki madu koligi mapuna haibada मखोइदा करिगुम्बा चांगिंग हाइबदी एक्सपेरिमेंट गुम्बा मा चथनबा तौबो माले हाय मसिदगी मखोइ लनफासिंग अदुन लेबा नुमित तरुक सुरपदा मफम अदुदा अकनबा एटेक अमा तोरखी मरुदा मफम अदुदा लेरिबा मखोइगा यंगबा ओइरिबा लानमिसिंग अदु पाक्तकना सिखि हाय मरुदगी कोलीगी मपुना लेरिबा जेल अदोमदसु मखोइ लानमि कया नोमै कापना रखपदगी मेचिन अमा काइबदगी जेलगी थोंपुना मा हांदोरखी
ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯣꯂꯤꯒꯤ ꯃꯄꯨꯁꯨ ꯅꯥꯟꯊꯣꯛꯍꯧꯈꯤ ꯍꯥꯏ ꯃꯈꯣꯏ ꯐꯅ ꯌꯥꯝꯅ ꯅꯥꯟꯊꯣꯔꯛꯄ ꯖꯥꯠꯅꯤ ꯑꯗꯨꯕꯨ ꯂꯣꯏꯅ ꯁꯤꯍꯧꯈꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯂꯩꯔꯧꯔꯤꯕ ꯂꯩꯅꯨꯡꯒꯤ ꯀꯦꯝ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯊꯣꯡ ꯑꯗꯣ ꯊꯤꯡꯖꯤꯜꯂꯛꯈꯤ ꯍꯥꯏ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯐꯝ ꯑꯗꯨꯗ ꯊꯝꯂꯝꯕ ꯃꯩ ꯄꯨꯝꯅꯃꯛ ꯃꯨꯠꯈꯤ ꯃꯗꯨꯗ ꯀꯣꯂꯤꯒꯤ ꯃꯄꯨꯅ ꯊꯋꯥꯏ ꯍꯤꯡꯅꯅꯕ ꯆꯦꯜꯂꯛꯄꯗ ꯎꯍꯧꯗꯕꯗꯒꯤ ꯂꯣꯈꯥ ꯑꯃ ꯇꯥꯁꯤꯟꯕꯗꯒꯤ ꯃꯍꯥꯛ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ ꯍꯥꯏ ꯃꯗꯨꯒꯤ ꯃꯇꯨꯡ ꯆꯍꯤ 30 ꯂꯩꯔꯒ ꯀꯣꯂꯤꯒꯤ ꯃꯄꯨꯗꯣ ꯒ꯭ꯌꯥꯟ ꯂꯥꯛꯈꯤ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯗꯗꯤ ꯃꯥꯒꯤ ꯊꯕꯛꯁꯨ ꯔꯤꯇꯥꯌꯔ ꯆꯠꯂꯝꯂꯦ ꯃꯍꯥꯛ ꯃꯁꯥꯁꯨ ꯍꯅꯨꯁꯜꯂꯝꯂꯦ ꯃꯥꯒꯤ ꯃꯆꯥ ꯃꯃꯧꯁꯤꯡꯗ ꯍꯪꯕꯗ ꯃꯥꯁꯦ ꯂꯨꯛꯅꯨꯡ ꯑꯃꯗ ꯇꯥꯎꯊꯔꯛꯄꯗꯒꯤ ꯆꯤꯡꯃꯤꯁꯤꯡꯅ ꯊꯦꯡꯅꯕꯗꯒꯤ ꯁꯤꯐꯥꯏꯁꯤꯡꯗ ꯀꯧꯔꯒ ꯁꯤꯟꯅꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯐꯅ ꯀꯨꯏꯅ ꯂꯥꯌꯦꯡꯂꯕ ꯐꯥꯎꯕ ꯋꯥꯈꯜ ꯂꯥꯛꯈꯤꯗꯕꯗꯒꯤ ꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯂꯥꯌꯦꯡꯈꯤ ꯃꯍꯥꯛꯅ ꯃꯤꯔꯣꯟ ꯇꯥꯗ꯭ꯔꯤꯉꯩꯗ ꯃꯈꯣꯏꯅ ꯂꯩꯔꯨꯔꯤꯕ ꯀꯦꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯍꯪ ꯌꯥꯝ ꯍꯪꯈꯤꯕ ꯖꯥꯠꯅꯤꯗ ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯉꯥꯎꯕꯒꯨꯝ ꯂꯩꯈꯤꯕꯅꯤꯅ ꯀꯔꯤꯃꯠꯇ ꯈꯪꯈꯤꯗꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯀꯣꯂꯤꯒꯤ ꯃꯄꯨꯅ ꯋꯥꯈꯜ ꯍꯦꯛ ꯇꯥꯔꯛꯄꯒ ꯃꯥꯅ ꯅꯤꯡꯁꯤꯡꯂꯛꯈꯤ ꯃꯗꯨꯗꯤ ꯃꯥꯕꯨ ꯐꯥꯗꯨꯅ ꯊꯝꯈꯤꯕ ꯀꯦꯝ ꯑꯗꯨꯗ ꯀꯦꯖꯤ ꯃꯁꯤꯡ ꯈꯪꯗꯅ ꯌꯥꯝꯂꯕ ꯁꯅꯥ ꯀꯌꯥ ꯑꯃ ꯂꯩꯍꯧꯏ ꯍꯥꯏꯕꯁꯦ ꯃꯁꯤꯗꯒꯤ ꯀꯣꯂꯤꯒꯤ ꯃꯄꯨꯅ ꯂꯣꯟꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯤ ꯌꯥꯝ ꯍꯣꯡꯂꯝꯂꯦ ꯎ ꯋꯥ ꯅꯥꯄꯤ ꯁꯤꯡꯕꯤ ꯎꯔꯤ ꯋꯥꯔꯤꯅ ꯄꯨꯡꯀꯨꯞ ꯀꯨꯞꯁꯤꯜꯂꯝꯂꯦ ꯃꯁꯤꯗꯒꯤ ꯀꯣꯂꯤꯒꯤ ꯃꯄꯨꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯑꯍꯤꯡ ꯂꯦꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯅꯥ ꯊꯤꯈꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯥꯅ ꯑꯗꯨꯝꯅ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯁꯅꯥ ꯊꯤꯕ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯃꯥꯕꯨ ꯁꯤꯟꯅꯗꯨꯅ ꯂꯩꯕ ꯃꯤꯑꯣꯏ ꯈꯔꯅ ꯈꯪꯕꯗꯒꯤ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯈꯤ ꯁꯣꯝꯗ ꯀꯣꯂꯤꯒꯤ ꯃꯄꯨꯅ ꯃꯥꯕꯨ ꯐꯥꯗꯨꯅ ꯊꯝꯈꯤꯕ ꯀꯦꯝ ꯑꯗꯨꯗ ꯁꯅꯥ ꯀꯟꯅ ꯊꯤꯔꯛꯄꯗ ꯃꯤꯞ ꯑꯃ ꯊꯦꯡꯅꯈꯤ ꯃꯦꯞ ꯑꯗꯨꯗ ꯂꯩꯅꯨꯡꯗ ꯂꯩꯕ ꯁꯨꯔꯨꯡ ꯑꯃꯒꯤ ꯂꯝꯕꯤ ꯇꯥꯛꯂꯤ ꯑꯁꯣꯝꯅ ꯃꯦꯞ ꯑꯗꯨ ꯐꯪꯕꯗ ꯍꯔꯥꯎꯔꯤꯉꯩ ꯃꯤ ꯂꯥꯛꯄꯒꯤ ꯁꯅꯤꯜ ꯑꯃ ꯐꯪꯕꯗꯒꯤ ꯀꯣꯂꯤꯒꯤ ꯃꯄꯨꯅ ꯌꯦꯡꯊꯣꯛꯂꯨꯕꯗ ꯊꯥꯞꯅ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯂꯥꯛꯂꯤꯕꯗꯨ ꯎꯈꯤ ꯃꯗꯨ ꯎꯕꯗ ꯀꯣꯂꯤꯒꯤ ꯃꯄꯨꯅ ꯃꯦꯞ ꯑꯗꯣ ꯃꯅꯥꯛꯇ ꯇꯥꯔꯤꯕ WT ꯆꯥꯈꯤꯕꯒꯤ ꯆꯦꯔꯪ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯒ ꯐꯨꯝꯖꯤꯟꯈꯤ ꯑꯗꯨꯒ ꯃꯊꯛꯇ ꯗ꯭ꯔꯝ ꯑꯃ ꯅꯪꯗꯨꯅ ꯊꯝꯈꯤ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯇꯨꯅ ꯀꯣꯂꯤꯒꯤ ꯃꯄꯨꯕꯨ ꯐꯥꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯔꯝꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯈꯤ ꯑꯗꯨꯗ ꯀꯣꯂꯤꯒꯤ ꯃꯄꯨꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯟꯐꯥ ꯑꯣꯏꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯛꯈꯤꯕꯅꯤ ꯑꯗꯨꯒꯤ ꯑꯩ ꯃꯐꯝ ꯑꯁꯦ ꯌꯥꯝ ꯌꯦꯡꯅꯤꯡꯗꯨꯅ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯈꯨꯝꯈꯤ ꯃꯗꯨꯗ ꯃꯥꯒ ꯍꯥꯟꯅ ꯊꯕꯛ ꯄꯨꯜꯂꯝꯕ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯀꯣꯂꯤꯒꯤ ꯃꯄꯨꯗ ꯅꯪ ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯈꯤ ꯃꯗꯨꯗ ꯀꯣꯂꯤꯒꯤ ꯃꯄꯨꯅ ꯅꯪ ꯂꯦꯞꯇꯅꯦꯟ ꯐꯣꯁꯤꯟ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯨꯝꯈꯤ ꯃꯗꯨꯗ ꯐꯣꯁꯤꯟꯅ ꯃꯥꯅꯤ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯟꯐꯥ ꯑꯣꯏꯅ ꯂꯩꯕ ꯃꯇꯝꯗ ꯀꯦꯝ ꯑꯁꯤꯗ ꯁꯅꯥ ꯀꯦꯖꯤ 50,000 ꯂꯩ ꯃꯗꯨꯒꯤ ꯁꯅꯥ ꯃꯌꯥꯝ ꯑꯗꯨꯒꯤ ꯂꯩꯐꯝ ꯑꯗꯣ ꯅꯪꯅ ꯇꯥꯛꯎ ꯑꯩꯈꯣꯏ ꯌꯦꯟꯅꯁꯤ ꯅꯪꯉꯣꯟꯗꯅ ꯍꯦꯟꯅ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯀꯣꯂꯤꯒꯤ ꯃꯄꯨꯗ ꯍꯥꯏꯈꯤ ꯃꯗꯨꯗ ꯀꯣꯂꯤꯒꯤ ꯃꯄꯨꯅ ꯃꯗꯨꯗꯤ ꯑꯩꯅ ꯀꯔꯝꯅ ꯈꯪꯒꯗꯧꯔꯤꯕꯅꯣ ꯃꯗꯨꯗꯤ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯐꯝ ꯄꯥꯏꯕ ꯅꯈꯣꯏꯗꯅ ꯈꯪꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯟꯗꯥꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯁꯅꯥꯁꯤꯡ ꯑꯗꯨꯗꯤ ꯁꯣꯏꯗꯅ ꯄꯨꯔꯝꯂꯒꯅꯤ ꯑꯁꯣꯝꯅ ꯀꯣꯂꯤꯒꯤ ꯃꯄꯨꯅ ꯍꯥꯏꯔꯛꯄꯗ ꯐꯣꯁꯤꯟꯅ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ ꯖꯦꯝꯁꯟ ꯁꯅꯥꯁꯤꯡ ꯑꯗꯨꯒꯤ ꯂꯩꯐꯝ ꯅꯍꯥꯛ ꯈꯪꯉꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯗꯨꯅ ꯂꯥꯛꯏꯕꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯣꯛꯅꯈꯤꯕ ꯂꯥꯟ ꯑꯗꯨꯗ ꯍꯤꯡꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯅꯪ ꯈꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯑꯔꯣꯟꯕ ꯄꯥꯎꯃꯤꯅ ꯇꯝꯕꯗ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯂꯕ ꯁꯅꯥꯁꯤꯡ ꯑꯗꯣ ꯂꯣꯠꯇꯨꯅ ꯂꯩ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯪꯕꯅꯤ ꯑꯗꯨꯅ ꯅꯈꯣꯏ ꯂꯟꯐꯥꯁꯤꯡ ꯃꯐꯝ ꯑꯁꯤꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯩꯈꯤꯕꯅꯤꯅ ꯅꯈꯣꯏꯅ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣいꯈꯪꯉꯤ ꯍꯥꯏꯌꯨ ꯁꯅꯥꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗ ꯂꯩ ꯀꯔꯤꯅꯣ ꯁꯥꯔꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨ ꯈꯪꯂꯕꯗꯤ ꯉꯍꯥꯟꯅ ꯑꯩꯅ ꯂꯧꯊꯣꯛꯂꯅꯤꯅ ꯑꯗꯨꯒ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯆꯠꯈꯤ ꯍꯥꯏꯕꯁꯤꯗꯤ ꯀꯔꯝꯅ ꯅꯈꯣꯏꯅ ꯈꯪꯂꯤꯕ ꯖꯦꯝꯁꯟ ꯅꯪ ꯅꯊꯟꯇꯅ ꯁꯅꯥ ꯃꯌꯥꯝꯗꯣ ꯑꯣꯏꯒꯦ ꯈꯟꯒꯅꯨꯅꯦ ꯂꯩꯐꯝꯁꯤꯕꯨꯗꯤ ꯑꯩꯈꯣꯏꯅ ꯆꯤꯡꯅꯕꯗꯒꯤ ꯊꯤꯕꯗ ꯐꯪꯕꯅꯤ ꯑꯗꯨꯒ ꯅꯪ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯅꯪꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯅꯤ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯗꯣ ꯆꯤꯡꯅꯕꯗꯨ ꯆꯨꯝꯅꯗꯅ ꯍꯥꯏꯌꯨ ꯁꯅꯥꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯑꯁꯣꯝꯅ ꯀꯣꯂꯤꯒꯤ ꯃꯄꯨꯅ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯋꯥ ꯂꯩꯊꯣꯛꯇꯨꯅ ꯈꯨꯝꯂꯤꯉꯩ ꯀꯣꯂꯤꯒꯤ ꯃꯄꯨꯕꯨ ꯃꯈꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯐꯨꯅꯅꯕ ꯍꯣꯠꯅꯔꯛꯂꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯈꯪꯂꯕ ꯁꯤꯡꯂꯕ ꯀꯣꯂꯤꯒꯤ ꯃꯄꯨꯅ ꯇꯥꯛꯀꯦ ꯍꯥꯏꯁꯤꯟꯗꯨꯅ ꯃꯐꯝ ꯑꯃꯗ ꯄꯨꯊꯣꯛꯂꯒ ꯀꯣꯂꯤꯒꯤ ꯃꯄꯨꯗꯣ ꯈꯪꯍꯧꯗꯅ ꯀꯣꯝ ꯑꯃꯗ ꯆꯣꯡꯊꯈꯤ ꯑꯗꯨꯕꯨ ꯐꯣꯁꯤꯟꯒꯤ ꯀꯥꯡꯕꯨ ꯑꯗꯨꯗꯤ ꯆꯣꯡꯊꯕ ꯀꯤꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯇꯁꯦꯡꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯀꯣꯂꯤꯒꯤ ꯃꯄꯨꯅ ꯂꯩꯔꯛꯄꯅ ꯀꯣꯝ ꯑꯗꯨꯒꯤ ꯃꯑꯣꯡ ꯈꯪꯉꯤ ꯀꯣꯝ ꯑꯗꯨꯗꯒꯤ ꯆꯣꯡꯊꯔꯒ ꯁꯨꯔꯨꯡ ꯑꯃ ꯇꯥꯒꯗꯧꯔꯤꯕꯅꯤ
ꯁꯨꯔꯨꯡ ꯑꯗꯨꯗꯒꯤ ꯐꯥꯎꯗꯣꯛꯂꯒ ꯈꯣꯡꯅꯨꯡ ꯑꯃ ꯇꯥꯒꯅꯤ ꯍꯥꯏꯕꯁꯤ ꯀꯣꯂꯤꯒꯤ ꯃꯄꯨꯅ ꯈꯪꯕꯅꯤꯅ ꯃꯍꯥꯛꯇꯤ ꯀꯣꯝ ꯑꯗꯨꯗ ꯆꯣꯡꯊꯣꯛꯇꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯀꯣꯂꯤꯒꯤ ꯃꯄꯨꯅ ꯀꯣꯝ ꯑꯗꯨꯗ ꯆꯣꯡꯊꯔꯛꯄꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯆꯤꯛꯈꯤ ꯑꯗꯨꯕꯨ ꯀꯣꯂꯤꯒꯤ ꯃꯄꯨꯗꯤ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ ꯑꯁꯨꯝꯅ ꯃꯍꯥꯛ ꯌꯨꯝꯗꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯌꯧꯔꯛꯈꯤ ꯑꯗꯨꯒ ꯃꯥꯕꯨ ꯐꯥꯕ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯀꯣꯂꯤꯒꯤ ꯃꯄꯨꯅ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯗꯥꯏꯔꯤ ꯑꯁꯤꯗ ꯆꯍꯤ 30ꯒꯤ ꯃꯇꯨꯡꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯏꯈꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯁꯥ ꯀꯟꯅ ꯉꯝꯂꯛꯇꯕꯗꯒꯤ ꯗꯥꯏꯔꯤ ꯑꯗꯣ ꯃꯐꯝ ꯆꯥꯅ ꯆꯦꯛꯁꯤꯟꯅ ꯊꯅꯝꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯀꯣꯂꯤꯒꯤ ꯃꯄꯨ ꯑꯗꯣ ꯏ ꯑꯣꯗꯨꯅ ꯄꯨꯟꯁꯤ ꯂꯣꯡꯈꯤ ꯃꯁꯤꯅꯤ ꯀꯣꯂꯤꯒꯤ ꯃꯄꯨꯒꯤ ꯋꯥꯔꯤ ꯑꯣ ꯑꯗꯨ ꯋꯥꯔꯤꯗꯨ ꯇꯥꯅꯕ ꯑꯣꯏꯔꯦ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜꯒ ꯆꯠꯇꯪꯒꯩ ꯃꯇꯝ ꯃꯥꯡꯍꯜꯂꯤꯁꯦ ꯑꯁ ꯑꯝꯇ ꯉꯥꯏꯈꯣꯗ ꯇꯣꯅꯤ ꯀꯣꯂꯤꯒꯤ ꯃꯄꯨꯅ ꯂꯟꯐꯥ ꯑꯣꯏꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯁꯅꯥ ꯂꯩ ꯍꯥꯏꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯑꯝꯇꯪ ꯆꯠꯂꯒ ꯇ꯭ꯔꯥꯏ ꯇꯧꯁꯤ ꯍꯥꯏꯕ꯭ꯔꯣ ꯅꯪ ꯍꯦꯛ ꯆꯠꯂꯒ ꯌꯦꯡꯉꯨꯔꯣ ꯂꯝꯃꯣꯏ ꯃꯔꯛꯇꯨꯗ ꯍꯥꯏ ꯉꯥꯏꯈꯣꯅꯦ ꯆꯦꯄꯣꯂꯤꯒꯤ ꯋꯥꯁꯤ ꯈꯟꯅꯕ ꯌꯥꯕ ꯋꯥꯅꯤꯅꯦ ꯁꯅꯥꯁꯤꯡꯗꯨ ꯐꯪꯂꯕꯗꯤ ꯑꯩꯈꯣꯏ ꯅꯤꯡꯊꯧ ꯑꯣꯏꯗꯣꯏꯅꯤꯅꯦ ꯑꯗꯣ ꯀꯣꯂꯤ ꯅꯣꯏꯅ ꯄꯨꯟꯅ ꯁꯤꯈꯤꯕꯁꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯀꯨꯏꯔꯦꯗ ꯑꯩ ꯐꯥꯎ ꯄꯣꯛꯇ꯭ꯔꯤ ꯍꯥꯏ ꯑꯗꯨꯗꯤ ꯅꯪꯗꯤ ꯌꯥꯝ ꯊꯦꯡꯅ ꯄꯣꯛꯏꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯃꯈꯣꯏ ꯋꯥ ꯅꯣꯛꯂꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯃꯨꯟꯅ ꯇꯥꯟꯅꯔꯕ ꯃꯇꯨꯡ ꯀꯣꯂꯤꯒꯤ ꯃꯄꯨꯅ ꯍꯥꯏꯔꯝꯕ ꯁꯅꯥ ꯊꯝꯕ ꯃꯐꯝ ꯑꯗꯣ ꯊꯤꯔꯨꯅꯅꯕ ꯃꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯋꯥ ꯇꯥꯟꯅꯔꯤ ꯑꯗꯣ ꯁꯅꯥ ꯂꯩꯕ ꯀꯣꯂꯤꯒꯤ ꯃꯄꯨꯕꯨ ꯐꯥꯖꯤꯟꯈꯤꯕ ꯃꯐꯝꯗꯨ ꯑꯩꯈꯣꯏꯗꯤ ꯀꯃꯥꯏ ꯈꯪꯒꯗꯣꯏꯕ ꯆꯦꯄꯣꯂꯤ ꯅꯪꯕꯨ ꯈꯪꯕ꯭ꯔꯣ ꯈꯪꯗꯦꯗ ꯑꯩꯁꯨ ꯑꯗꯨꯒ ꯁꯅꯥ ꯊꯤꯔꯨꯗꯣꯏꯕ ꯈꯤꯇꯗ ꯀꯥꯔꯇꯨꯟ ꯇꯥꯏꯍꯦ ꯉꯥꯏꯈꯣꯁꯦ ꯆꯦꯄꯣꯂꯤ ꯅꯪꯅ ꯗꯥꯏꯔꯤꯗꯨ ꯄꯥꯕꯗ ꯃꯦꯞꯀꯨꯝꯕꯒ ꯊꯦꯡꯅꯗ꯭ꯔꯣ ꯍꯥꯏ ꯀꯣꯂꯤ ꯑꯃꯗꯤ ꯌꯥꯎꯈꯤꯒꯨꯝ ꯇꯧꯕꯅꯤꯅꯦ ꯑꯩꯁꯨ ꯆꯧꯀꯥꯟ ꯄꯥꯈꯤꯕꯅꯤꯅꯦ ꯌꯥꯎꯔꯛꯇꯕ ꯌꯦꯡꯁꯤꯁꯦ ꯑꯁꯣꯝꯅ ꯍꯥꯏꯅꯔꯒ ꯃꯈꯣꯏ ꯃꯔꯤꯅ ꯗꯥꯏꯔꯤ ꯑꯗꯣ ꯑꯃꯨꯛ ꯐꯥꯛꯇꯨꯅ ꯌꯦꯡꯕꯗ ꯃꯦꯞ ꯑꯃꯗꯤ ꯌꯥꯎꯔꯝꯈꯤ ꯌꯥꯎꯔꯝꯃꯤꯕ ꯃꯦꯞ ꯑꯗꯣ ꯑꯃꯠꯇ ꯃꯃꯩ ꯃꯀꯣꯛ ꯁꯝꯅꯗꯦ ꯃꯇꯠ ꯑꯣꯏꯈꯤ ꯃꯗꯨꯗ ꯀꯣꯂꯤꯅ ꯇꯣꯛꯑꯦꯅꯦ ꯁꯤꯗꯤ ꯇꯣꯛꯑꯦꯕ ꯃꯦꯞꯁꯤꯗꯤ ꯀꯣꯗ ꯁꯤꯖꯤꯟꯅꯔꯒ ꯌꯦꯛꯑꯝꯃꯦꯕ ꯉꯥꯏꯈꯣꯁꯦ ꯃꯁꯤꯒꯤ ꯃꯦꯞꯁꯤ ꯑꯩꯈꯣꯏ ꯕꯣꯏꯗ ꯑꯃꯨꯛ ꯅꯧꯅ ꯌꯦꯛꯊꯣꯛꯑꯒꯅ ꯌꯦꯡꯁꯤ ꯃꯇꯠ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯁꯝꯗꯅ ꯆꯥꯟꯅꯕ꯭ꯔꯥ ꯌꯦꯡꯁꯤ ꯐꯖꯩꯅꯦ ꯖꯦꯄꯣꯂꯤꯒꯤ ꯀꯣꯛꯁꯤꯁꯨ ꯁꯥꯏꯟꯇꯤꯁ ꯑꯣꯏꯅ ꯑꯃꯦꯔꯤꯀꯥꯗ ꯐꯝꯗꯧꯕ ꯃꯤꯅꯦꯕ ꯌꯥꯔꯁꯦ ꯀꯩꯗꯧꯔꯒꯦ ꯗꯨꯀꯨ ꯁꯦ ꯅꯪꯅ ꯌꯦꯛꯄ ꯈꯔ ꯍꯩ ꯅꯪ ꯑꯃꯨꯛꯇ ꯌꯦꯛꯎꯁꯦ ꯑꯁꯣꯝꯅ ꯃꯈꯣꯏ ꯃꯔꯤꯅ ꯃꯥꯒꯤ ꯀꯣꯛ ꯄꯨꯊꯣꯛꯅꯗꯨꯅ ꯃꯦꯞ ꯑꯗꯣ ꯑꯃꯒ ꯁꯝꯖꯤꯟꯅꯗꯨꯅ ꯌꯦꯛꯂꯤ ꯑꯗꯨꯕꯨ ꯃꯗꯨꯗ ꯇꯥꯔꯛꯄ ꯃꯦꯞ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯅ ꯑꯃꯠꯇ ꯈꯪꯈꯤꯗ꯭ꯔꯤ ꯌꯦꯛꯂꯤꯕ ꯂꯩꯏꯁꯤꯡ ꯑꯗꯣ ꯐꯅ ꯌꯥꯝꯅ ꯆꯥꯟꯅꯔꯕꯁꯨ ꯑꯃꯗ ꯑꯗꯨꯝ ꯁꯣꯏꯗꯨꯅ ꯂꯩꯔꯤ ꯃꯈꯣꯏ ꯃꯔꯤꯅ ꯃꯦꯞ ꯑꯁꯤ ꯌꯦꯛꯄꯗ ꯅꯨꯃꯤꯠ 38 ꯍꯧꯈ꯭ꯔꯦ ꯁ꯭ꯀꯨꯜꯁꯨ ꯆꯠꯇ ꯌꯥꯗꯕꯅꯤꯅ ꯁ꯭ꯀꯨꯜꯁꯨ ꯆꯠꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯀ꯭ꯂꯥꯁꯇ ꯊꯋꯥꯏ ꯀꯌꯥ ꯌꯥꯎꯁꯤꯟꯗ꯭ꯔꯤ ꯃꯦꯞ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯇꯥꯕ ꯅꯨꯃꯤꯠ ꯑꯃꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯃꯦꯞꯇꯣ ꯀꯟꯅ ꯌꯦꯛꯂꯤ ꯑꯗꯨꯕꯨ ꯖꯦꯄꯣꯂꯤꯗꯤ ꯃꯦꯞꯇꯣ ꯌꯦꯛꯄ ꯌꯥꯎꯈꯤꯗꯦ ꯃꯃꯥꯟꯅꯕꯁꯤꯡꯅ ꯌꯦꯛꯂꯤꯕꯁꯤꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯑꯗꯨꯒ ꯀꯣꯂꯤꯒꯤ ꯃꯄꯨꯒꯤ ꯗꯥꯏꯔꯤ ꯑꯗꯨꯁꯨ ꯃꯈꯨꯠꯅ ꯄꯥꯏꯔꯤ ꯑꯗꯨꯒ ꯗꯨꯀꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯗꯨꯀꯨ ꯅꯥꯕ ꯏꯕꯣ ꯅꯣꯏꯅ ꯌꯦꯛꯂꯤꯕ ꯃꯦꯞꯁꯤ ꯂꯥꯏꯔꯤꯛꯄꯥꯛ ꯆꯠꯄꯒꯤ ꯃꯦꯞ ꯑꯣꯏꯔꯝꯗꯅꯅꯦ ꯀꯩꯅꯣ ꯖꯦꯛꯄꯣꯠ ꯑꯩꯅ ꯇꯧꯔꯤꯁꯦ ꯐꯥꯒꯤꯒꯤ ꯇꯥꯏꯞꯇ ꯁꯤꯒꯤ ꯃꯈꯥꯔꯣꯝꯗ ꯆꯠꯂꯤꯕ ꯂꯥꯏꯟꯁꯤꯒ ꯁꯤꯒꯤ ꯑꯋꯥꯡꯂꯣꯝꯗ ꯆꯠꯂꯤꯕ ꯂꯥꯏꯟ ꯑꯁꯤꯒ ꯁꯝꯅꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨ ꯌꯦꯡꯉꯨꯁꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯌꯦꯡꯉꯨ ꯃꯊꯪ ꯂꯣꯏꯅ ꯁꯝꯅꯔꯦꯗꯅ ꯐꯖꯩꯅꯦ ꯊꯤꯑꯣꯔꯤꯗꯤ ꯖꯦꯄꯣꯂꯤꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯕꯣꯅꯤ ꯗꯨꯀꯨ ꯑꯃꯗꯤ ꯀꯣꯂꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯖꯦꯄꯣꯂꯤꯅ ꯀ꯭ꯂꯨ ꯑꯃ ꯐꯪꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯤ ꯃꯔꯝ ꯑꯗꯨꯅ ꯕꯣꯅꯤꯅ ꯌꯥꯔꯦ ꯉꯥꯡ ꯂꯩꯔꯅꯣ ꯅꯪꯅ ꯐꯪꯂꯤꯕ ꯀ꯭ꯂꯨꯗꯣ ꯀꯔꯤꯅꯣ ꯍꯥꯏꯔꯛꯑꯣꯗꯅ ꯍꯥꯏꯒꯦ ꯌꯦꯡꯉꯨꯁꯦ ꯁꯤꯒꯤ ꯃꯦꯞꯁꯤꯒꯤ ꯃꯇꯨꯡꯗ ꯃꯦꯞ ꯑꯃ ꯃꯃꯤ ꯁꯥꯃꯤ ꯌꯦꯛꯂꯤꯁꯤ ꯎꯔꯦꯗꯅ ꯃꯁꯤꯒꯤ ꯃꯦꯞꯁꯤ ꯑꯩꯅ ꯂꯥꯏꯠ ꯃꯉꯥꯜꯗ ꯌꯦꯡꯕꯗ ꯑꯩꯈꯣꯏꯅ ꯃꯇꯠ ꯇꯠꯂꯤ ꯍꯥꯏꯔꯤꯕ ꯃꯦꯞꯁꯦ ꯄꯨꯟꯁꯤꯜꯂꯤ ꯑꯗꯨꯒ ꯑꯇꯦꯛ ꯑꯀꯥꯏ ꯌꯨꯝ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤꯁꯤꯗꯤ ꯀꯗꯥꯏ ꯑꯩ ꯌꯦꯡꯒꯦꯁꯦ ꯕꯨꯅꯤ ꯁꯤꯒꯥꯅꯤꯅꯦ ꯇꯥꯕꯤꯛꯇ ꯃꯨꯜꯂꯦꯃꯤ ꯀꯗꯥꯏꯅꯣ ꯆꯦꯄꯣꯂꯤ ꯅꯪꯅ ꯁꯝꯖꯤꯟꯅꯩ ꯍꯥꯏꯕꯣ ꯁꯝꯖꯤꯟꯅꯗꯅ ꯑꯣ ꯗꯥꯏꯔꯤꯗ ꯃꯀꯣꯛ ꯉꯩ ꯑꯣꯟꯊꯣꯛꯅꯕꯣ ꯑꯣ ꯇꯥꯔꯦ ꯃꯀꯣꯛ ꯉꯩ ꯑꯣꯟꯊꯣꯛꯅꯒꯗꯕ ꯁꯤꯒꯤꯁꯤꯗꯤ ꯌꯨꯝ ꯅꯠꯇꯦꯗ ꯁꯤꯐꯥꯏ ꯀꯦꯝ ꯑꯃꯟꯕ ꯑꯇꯦꯛꯄꯅꯤꯅꯦ ꯉꯥꯏꯈꯣ ꯁꯤꯒꯤ ꯃꯐꯝꯁꯤ ꯑꯩ ꯆꯠꯈꯤꯒꯨꯝ ꯇꯧꯔꯦ
Namun ka chalubro koli as natti mi duko yenguse sigi mafamse natro aikhoi ngahamu imanaba khangan badlida chatlani haibatuta picnic sin khidana aduda chatpiki lambidu da lehoba sifai kem amdu natro sibo hai manida soidra adudi aikhoi ngasimak kemdu da chanaba tawtaba yadre adugi kemdubu yorobadine mathang clue phangani lao adudi holik chalase kainu boni nang haidubo nang kyawna bi nongthi nomong madi lekhat pidu hawra bro lekhat pai na tene aikhona tawri sibu aiba yengoba woini wodoi su khangdaba sida aikhoi na ari mada matam manghan danaga lei aikhoi gi koksida achauba exam ama leiri haiba sinoi kawrene ha boni gi waduda makhoi mamanaba ahum adwa wakhal amamam khanbugum tawi adumna ngaihak leirambadigi jepolina hairi exam di mathang amu hanna tharasu yai aidi hayeng kem thiba chalani asi haram laga jepolidi phamung changkhri masidagi duku boni koli makhoi ahum su phamung changkhi mathangi no nga le matamdu ayuki pung nipa lom tari jepolidu magi lair khaw aduta koligi mapugi diary adu hapchili aduga che kolom khara su hapchili madugi matung kem aduta channa ba thori machinda murum su soli ayuk sida makhoi ahum do manaraga ga mangkhine walking chakhi uramne ba ai thanda ga ngaw ba tahaladana moi nungani dra asomna mahangna murum solaga thorakpada duku poni koli makhoi ahum su loisan bal loraduna gari ben amaga lonena ngaduna leiram lei madu ubada japoli momo noi matang aduda bonina khojat asigi boss di japoli tarene ha haiduna makhoi nok tuna chatkhri lambida chatna japoli na hanglei sigi bensina kadai dagi hura leiba maruda dukuna o aikhoi hostel gi mapu dagi hainaraga loriba kamaina no bu kaino hai uncle gare sa swai fauda chatlaga chathalake kuiroi sumana hairaga loriba adaidi kuningina to ethilakani hainabi daga leire as yara sanabani gi warido aikhoi thori si phanayam di sang ado kadom da haigadabano lambi dubo tukuibo kawali he nang adi koktuna kamaina metric thadino ai phau khangdringai sida as loire he boni nang di khangbro kadai nangna pangthau ga thori sibo o khangbai natro thori sa tumin adum tung asuna makhoi ware sana na asum lakpana ngaha nung makhoi na pikiniki chatpada leho ba sifai kem amanba do thengnari madu ubada makhoi mari ado gari khamlaga kem aduda koina yingi adumna yengduna leiringai lampi aduda leikai khul adugi ahan manba ma lagli madu ubada jepolina ipu abta ngai bi khoba kari ai gi bungo ipu sigi sifai kem masibu kanba matamda leirambano kamaina kem si mi le nekhidabano ipu bu khangbro kuiraba kem nida ai khoina angang oiringai matamda yam kanna nongmai kapna khiba ama leikhibani aduda ma ngata thokibadegi adum semjeng khredana ado ipu kari manam gini ai gi moina nongmai kapna ridubo ai khoina ta khibada ke masida leiba zogo officer ama phana na ba tawkhibani hai nei bunga phakhi haibribu phakhi hai aduga sidagi sum chatlaga leiba nungbi luk tu lalaga ingen thabi chingol gi umangda officer ado lot khi hai madugi su nongmai yamna kapna khi mi su yam si khi haibani adudi bu aikhoi mafamduda changaga amta yenguge kadai dagi no dai bungo khoi lanpham maduda sikraba mi singi thawaina pik thana lei haibani mafam maduda changuba kana mata ngasi phawba angawa faina nadaba mi yaw ponteda ado mafam masidagi kayam yamna lapigi pu lapagi wadi bungo mafam masidagi nungbi lo yobada jamdrabada numit nini mukti changarai adagi amu ingen thabi umang jobada hapta mukti changarani natti nakhoi bu chatke haibrane hoibu chachira na khaliba ado noina chatori di karigini na nakhoina kari maramgi mafam maduda chatkadoribano ipu aikhoi si ke masigi thijin humjun ma lakpa mi ni adunida
ꯂꯥꯏꯔꯤꯛ ꯐꯣꯡꯅꯕꯅꯦ ꯐꯩ ꯐꯩ ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯒꯦꯀꯣ ꯑꯗꯣ ꯏꯄꯨꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯒꯤ ꯃꯤꯡꯕꯨꯔꯅꯦ ꯍꯣꯏ ꯏꯄꯨ ꯊꯝꯕꯧꯀꯣ ꯑꯗꯨꯒ ꯁꯤꯗꯒꯤ ꯁꯨꯝ ꯆꯠꯂꯒ ꯈꯣꯡꯅꯥꯡ ꯑꯃ ꯊꯦꯡꯅꯒꯅꯤ ꯑꯗꯨꯋꯥꯏꯗꯅ ꯑꯩꯒꯤ ꯌꯨꯝꯅꯤ ꯌꯨꯝꯅꯥꯛꯅ ꯏꯔꯣꯝ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯄꯨ ꯑꯁꯨꯝꯅ ꯑꯍꯟ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯌꯨꯝꯗ ꯍꯜꯂꯛꯂꯤ ꯃꯗꯨꯗ ꯍꯣꯁꯇꯦꯜꯒꯤ ꯌꯨꯝꯕꯨ ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯍꯜꯂꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯕꯣꯅꯤꯅ ꯍꯣꯏ ꯑꯪꯀꯜ ꯍꯥꯏꯅ ꯈꯨꯝꯃꯤ ꯃꯗꯨꯗ ꯌꯨꯝꯕꯨ ꯑꯗꯨꯅ ꯏꯃꯥꯗꯤ ꯀꯩꯁꯨ ꯇꯧꯍꯧꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯕꯣꯅꯤꯅ ꯍꯣꯏ ꯑꯪꯀꯜ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯑꯁꯨꯝꯅ ꯈꯨꯝꯂꯝꯂꯒ ꯃꯈꯣꯏ ꯃꯔꯤ ꯃꯈꯣꯏꯒꯤ ꯀꯥꯗ ꯂꯥꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯂꯥꯛꯂꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯍꯧꯅꯅꯕ ꯁꯦꯝ ꯁꯥꯔꯤ ꯑꯃꯗꯤ ꯍꯣꯁꯇꯦꯜ ꯑꯗꯨꯒꯤ ꯃꯄꯨꯗ ꯀꯣꯂꯤ ꯍꯣꯏꯒꯤ ꯃꯆꯦ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯈꯔ ꯌꯨꯝꯗ ꯂꯩꯔꯨꯅꯤ ꯍꯥꯏꯁꯤꯟꯗꯨꯅ ꯃꯈꯣꯏ ꯍꯣꯁꯇꯦꯜ ꯑꯗꯨꯗꯒꯤ ꯊꯣꯛꯅꯕ ꯄ꯭ꯂꯥꯟ ꯇꯧꯈꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯌꯧꯔꯛꯂꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯏꯉꯦꯟ ꯊꯥꯕꯤ ꯎꯃꯪ ꯆꯠꯅꯅꯕ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯈꯥꯎꯗ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯍꯥꯞꯆꯤꯟꯗꯨꯅ ꯊꯣꯔꯛꯈꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯔꯛꯂꯤ ꯃꯗꯨꯗ ꯕꯣꯅꯤꯅ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕꯁꯦ ꯑꯩꯗꯤ ꯀꯌꯥ ꯑꯣꯏꯅꯝꯗꯦꯀꯣ ꯆꯤꯡꯅꯨꯡ ꯃꯅꯨꯡꯁꯤꯗꯅꯦ ꯑꯩꯈꯣꯏ ꯂꯤꯟꯅꯒ ꯆꯤꯛꯇꯅꯕ ꯁꯛꯇꯛ ꯁꯪꯉꯒ ꯇꯥꯔꯒ ꯂꯩꯗꯣꯏꯅꯤ ꯌꯦꯡꯉꯨ ꯇꯥꯅꯤꯡꯗꯦꯍꯦ ꯕꯣꯅꯤ ꯅꯪ ꯑꯃ ꯕꯤꯠ ꯇꯦꯛꯄ ꯋꯥ ꯉꯥꯛꯇ ꯂꯥꯛꯑꯣꯁꯦ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯄꯣꯊꯥꯐꯝ ꯁꯦꯝꯅꯅꯕ ꯇꯧꯁꯤ ꯅꯣꯡꯁꯨ ꯇꯥꯗꯧꯔꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯎ ꯌꯥꯟꯈꯤꯕꯒꯤ ꯃꯐꯝ ꯀꯌా ꯑꯃ ꯊꯦꯡꯅꯈꯤ ꯃꯗꯨꯗ ꯖꯦꯄꯣꯂꯤꯅ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯎ ꯌꯥꯟꯕꯁꯤꯡꯅ ꯄꯣꯊꯥꯅꯅꯕ ꯈꯥꯡꯄꯣꯛꯁꯪꯒꯨꯝꯕ ꯁꯥꯔꯝꯒꯅꯤ ꯃꯗꯨ ꯊꯤꯁꯤ ꯑꯗꯨꯒ ꯃꯗꯨꯗ ꯉꯁꯤ ꯑꯍꯤꯡꯁꯤꯃ ꯂꯦꯟꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯈꯥꯡꯄꯣꯛꯁꯪ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯈꯤ ꯃꯃꯩꯊꯪꯗ ꯈꯥꯡꯄꯣꯛꯁꯪ ꯑꯃꯟꯕ ꯑꯃ ꯊꯦꯡꯅꯕꯗꯒꯤ ꯃꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯣ ꯑꯍꯤꯡ ꯌꯥꯔꯦꯛꯅꯅꯕ ꯁꯦꯝ ꯁꯥꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤꯗꯨ ꯑꯆꯥ ꯑꯊꯛ ꯈꯔ ꯆꯥꯔꯒ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯩꯈꯣꯏ ꯃꯔꯤꯅ ꯇꯧꯔꯤꯁꯦ ꯀꯔꯤꯒꯨꯝꯕ ꯁꯅꯥꯗꯨ ꯐꯪꯂꯕꯗꯤ ꯐꯩ ꯅꯠꯇ꯭ꯔꯕꯗꯤ ꯑꯐꯕꯗꯤ ꯑꯣꯏꯔꯣꯏꯍꯦ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯃꯔꯤꯅ ꯇꯧꯔꯤꯁꯦ ꯑꯩꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯩ ꯄꯨꯟꯁꯤꯗ ꯈꯜꯂꯨꯗꯕ ꯊꯕꯛꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥꯒꯨꯝꯕ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯇꯧꯔꯛꯈꯤ ꯃꯗꯨꯗ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯥꯛꯄ ꯂꯩꯕ ꯎꯈꯤꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇꯗꯤ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯒꯤ ꯃꯑꯣꯡ ꯇꯧꯔꯛꯈꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯀꯤꯔꯛꯂꯗꯨꯅ ꯃꯈꯣꯏꯒꯤ ꯑꯃꯟꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯂꯩꯈꯤ ꯑꯗꯨꯒ ꯊꯥꯜꯂꯝꯕ ꯃꯩ ꯄꯨꯝꯅꯃꯛ ꯃꯨꯊꯠꯈꯤ ꯃꯈꯣꯏꯅ ꯃꯩ ꯍꯦꯛ ꯃꯨꯊꯠꯄꯒꯗꯤ ꯃꯐꯝ ꯑꯗꯣ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ ꯃꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯨꯅ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯑꯍꯣꯕ ꯑꯃꯗ ꯂꯣꯟꯅ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯝꯅ ꯌꯦꯡꯕꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯃꯈꯣꯏ ꯃꯤꯑꯣꯏ ꯑꯍꯨꯝꯈꯛ ꯐꯝꯗꯨꯅ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯈꯤꯗꯦ ꯃꯨꯔꯨꯝ ꯉꯔꯪ ꯉꯥꯡꯅꯈꯤꯕꯅꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯅꯨꯄꯤꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡꯗꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤꯅ ꯎꯈꯤꯗꯦ ꯃꯇꯝ ꯑꯗꯨꯗ ꯕꯣꯅꯤꯅ ꯀꯅꯥꯅꯣ ꯁꯤꯕꯣ ꯀꯧꯔꯒ ꯍꯪꯁꯤ ꯍꯥꯏꯕ꯭ꯔꯣ ꯀꯩꯅꯣ ꯍꯥꯏꯗꯨꯕꯨ ꯕꯣꯅꯤ ꯁꯦ ꯕꯨꯠ ꯍꯥꯏꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯤ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯂꯩꯔꯝꯕ ꯑꯗꯨꯗ ꯀꯅꯥꯅꯣ ꯁꯣꯏꯗꯅ ꯍꯪꯉꯛꯑꯣꯏꯗ꯭ꯔꯣ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯖꯦꯠꯄꯣꯂꯤ ꯑꯩ ꯑꯃꯨꯛꯇꯪ ꯈꯧꯗꯦꯝꯒꯦꯀꯣ ꯀꯩꯗꯧꯒꯦ ꯌꯦꯡꯁꯤ ꯑꯁꯨꯝꯅ ꯕꯣꯅꯤꯅ ꯍꯥꯏꯔꯝꯂꯒ ꯈꯧꯗꯦꯝꯈꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯨꯅꯁꯨ ꯈꯥꯝꯕ ꯅꯪꯍꯧꯗ꯭ꯔꯤ ꯑꯗꯨꯝꯅ ꯕꯣꯅꯤꯅ ꯈꯧꯗꯦꯝꯂꯨꯕ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯑꯃꯨꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯤ ꯑꯗꯨꯁꯨ ꯃꯃꯤꯠ ꯑꯗꯣ ꯍꯧꯗꯣꯡꯒꯤ ꯃꯃꯤꯠꯀꯨꯝ ꯏꯔꯪ ꯂꯪꯉꯤ ꯃꯗꯨ ꯎꯕꯗ ꯀꯣꯂꯤꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗꯒꯤ ꯀꯟꯅ ꯂꯥꯎꯔꯒ ꯍꯧꯒꯠꯇꯨꯅ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯏ ꯃꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯅ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯐꯥꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯍꯨꯝ ꯑꯗꯨꯗꯤ ꯑꯁꯨꯝ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯃꯔꯤꯅ ꯂꯩꯔꯤꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ ꯃꯗꯨꯗ ꯖꯦꯄꯣꯂꯤꯅ ꯋꯥꯈꯜ ꯑꯃ ꯑꯁꯨꯝ ꯈꯜꯂꯝꯂꯒ ꯃꯈꯣꯏꯅ ꯆꯥꯕ ꯊꯛꯄ ꯇꯧꯕꯗ ꯍꯥꯞꯅꯅꯕ ꯄꯨꯈꯝ ꯑꯗꯨꯗ ꯃꯅꯥꯛ ꯑꯗꯨꯗ ꯇꯥꯕ ꯆꯩꯇꯦꯛ ꯑꯃꯅ ꯈꯪꯍꯧꯗꯅ ꯕꯥꯡ ꯊꯤꯟꯈꯤ ꯑꯗꯨꯝꯅ ꯇꯧꯕꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯃꯗꯤ
ꯃꯈꯣꯏ ꯈꯥꯡꯄꯣꯛꯁꯪ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯤ ꯃꯥꯟꯕ ꯑꯃꯨꯕ ꯑꯍꯨꯝ ꯑꯗꯨꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯑꯀꯟꯕ ꯃꯈꯣꯜꯒ ꯂꯣꯏꯅꯅ ꯂꯥꯎꯈꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯑꯍꯨꯝ ꯑꯗꯨꯗꯤ ꯎ ꯑꯃꯗꯒꯤ ꯎ ꯑꯃꯗ ꯆꯣꯡꯗꯨꯅ ꯆꯦꯟꯈ꯭ꯔꯤ ꯃꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯁꯨ ꯃꯥꯒꯤ ꯄꯨꯈꯝ ꯄꯥꯏꯈꯠꯅꯗꯨꯅ ꯕꯥꯡ ꯊꯤꯟꯗꯨꯅ ꯃꯐꯝ ꯑꯗꯣ ꯄꯨꯡꯂꯥꯡ ꯂꯥꯡꯍꯟꯈꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯕꯗ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯈꯟꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯃꯐꯝ ꯑꯗꯣ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯐꯅ ꯁꯥꯡꯅ ꯂꯥꯛꯄꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯌꯧꯔꯦ ꯌꯥꯍꯧ ꯉꯟꯕ ꯎꯆꯦꯛꯁꯤꯡꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯛꯂꯦ ꯃꯗꯨꯗ ꯃꯈꯣꯏ ꯃꯔꯤꯁꯨ ꯅꯣꯡ ꯉꯥꯟꯒꯗꯧꯔꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯅꯕ ꯐꯝꯊꯅꯈꯤ ꯃꯗꯨꯗꯒꯤ ꯑꯗꯨꯝ ꯇꯨꯝꯊꯅꯈ꯭ꯔꯦ ꯃꯈꯣꯏꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗꯗꯤ ꯅꯣꯡ ꯄꯨꯡꯉꯥꯟ ꯉꯥꯜꯂꯝꯂꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯏꯔꯥꯞ ꯂꯥꯞꯇꯅ ꯏꯁꯤꯡ ꯆꯦꯟꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯈꯤ ꯃꯗꯨꯗ ꯖꯦꯄꯣꯂꯤꯅ ꯃꯈꯣꯏꯅ ꯀꯣꯂꯤꯒꯤ ꯃꯄꯨꯒꯤ ꯗꯥꯏꯔꯤꯗꯒꯤ ꯐꯪꯈꯤꯕ ꯃꯦꯞ ꯑꯗꯨꯗ ꯌꯦꯡꯈꯤ ꯃꯗꯨꯒꯤ ꯃꯦꯞ ꯑꯗꯨꯗ ꯏꯁꯤꯡꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃ ꯌꯦꯛꯂꯤꯕ ꯑꯗꯨꯒ ꯏꯁꯤꯡ ꯆꯦꯟꯊꯕꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯗꯨꯗ ꯌꯦꯡꯉꯤ ꯇꯟꯖꯥ ꯑꯗꯨꯗ ꯗꯨꯀꯨꯅ ꯖꯦꯄꯣꯂꯤ ꯅꯪꯒꯤ ꯃꯦꯞꯇꯨꯗ ꯂꯥꯏꯔꯤꯕꯥꯛ ꯌꯧꯒꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯍꯥ ꯂꯥꯏꯔꯤꯕꯥꯛ ꯌꯧꯗ꯭ꯔꯤꯉꯩꯗꯅꯦ ꯁꯤꯕꯅ ꯍꯥꯟꯗꯧꯔꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤꯌꯦ ꯁꯤꯔꯣꯏ ꯂꯥꯛꯑꯣꯁꯦ ꯁꯤꯒꯤ ꯎꯃꯪꯁꯦ ꯂꯥꯟꯊꯣꯛꯑꯒ ꯌꯧꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯑꯃꯨꯛ ꯆꯠꯄ ꯍꯧꯈꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯥꯛꯄꯅ ꯏꯉꯦꯟ ꯊꯥꯕꯤ ꯎꯃꯪ ꯌꯧꯔꯛꯂꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯨꯗꯤ ꯋꯥꯕꯅ ꯃꯁꯥꯁꯤꯡ ꯑꯗꯣ ꯂꯦꯡꯕ ꯐꯥꯎꯕ ꯇꯜꯂꯕꯅꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯅꯍꯥꯟꯋꯥꯏꯒꯤ ꯑꯔꯤꯕ ꯖꯤꯞ ꯑꯃꯗꯤ ꯌꯣꯠꯀꯤ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯎꯔꯤ ꯋꯥꯔꯤ ꯃꯔꯛꯇ ꯇꯥꯔꯤꯕꯗꯨ ꯎꯔꯦ ꯃꯗꯨꯁꯤꯡ ꯑꯗꯣ ꯎꯔꯨꯕꯗ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯑꯗꯨꯒ ꯎꯃꯪ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯕ ꯌꯥꯕ ꯒꯥꯔꯤꯒꯤ ꯂꯝꯕꯤ ꯑꯆꯧꯕ ꯑꯃꯁꯨ ꯊꯦꯡꯅꯈꯤ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯗꯨꯅ ꯀꯦꯝ ꯑꯁꯤ ꯌꯧꯕ ꯑꯣꯏꯔꯝꯈꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯑꯋꯥꯕꯒ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ ꯃꯐꯝ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯕ ꯗꯔꯝ ꯀꯌꯥ ꯏꯟꯊꯨꯗꯨꯅ ꯌꯦꯡꯈꯤ ꯑꯗꯨꯕꯨ ꯗꯔꯝꯁꯤꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯀꯔꯤꯃꯠꯇ ꯂꯩꯔꯝꯈꯤꯗꯦ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯏꯟꯊꯨꯒꯗꯕ ꯍꯥꯏꯕꯕꯨ ꯗꯔꯝ ꯑꯃꯈꯛꯇ ꯉꯥꯏꯔꯤ ꯃꯗꯨꯗ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯗꯔꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯐꯝꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯗꯨꯗ ꯕꯣꯅꯤꯅ ꯗꯔꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯂꯦꯞꯀꯗꯧꯔꯤꯕꯅꯤꯅꯦ ꯃꯗꯨꯗ ꯗꯨꯀꯨꯅ ꯑꯃꯨꯛ ꯂꯦꯞꯀꯗꯧꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯦꯞꯇꯨ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯥꯏ ꯅꯤꯡꯉꯒ ꯂꯩꯕ ꯇꯥꯕꯅꯤꯅꯦ ꯍꯥ ꯑꯗꯨꯗ ꯖꯦꯄꯣꯂꯤꯅ ꯑꯃꯨꯛ ꯀꯩꯗꯧꯕꯩ ꯅꯤꯡꯗꯣꯏꯅꯣ ꯗꯥꯏꯔꯤꯗ ꯏꯔꯝꯕ ꯄꯨꯝꯅꯃꯛ ꯆꯨꯝꯂꯤꯁꯤꯗꯤ ꯁꯦ ꯗꯔꯝ ꯁꯥꯏꯒꯠꯂꯁꯤ ꯂꯥꯛꯑꯣ ꯁꯦ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯃꯇꯥꯡ ꯑꯁꯤꯗ ꯀꯣꯂꯤꯒꯤ ꯃꯄꯨꯕꯨ ꯅꯤꯡꯁꯤꯡꯕ ꯐꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯣꯂꯤꯒꯤ ꯃꯄꯨꯒꯤ ꯖꯣꯏ ꯑꯃꯨꯛꯇꯪ ꯂꯥꯎꯁꯤꯀꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤꯅ ꯌꯥꯝꯅ ꯈꯣꯏꯔꯥꯡꯅ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯒꯠꯂꯛꯄꯗ ꯃꯈꯣꯏꯅ ꯊꯤꯔꯤꯕ ꯃꯦꯞ ꯑꯗꯣ ꯊꯦꯡꯅꯔꯦ ꯃꯗꯨ ꯊꯦꯡꯅꯕꯗ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯍꯔꯥꯎꯕꯒꯤ ꯕꯟꯗꯣꯝ ꯂꯣꯝꯂꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯊꯤꯟꯊꯕ ꯇꯧꯗꯨꯅ ꯃꯦꯞ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯗ ꯆꯤꯡꯃꯥꯏ ꯑꯃꯒꯤ ꯃꯃꯥꯏꯗ ꯍꯨꯠꯄ ꯁꯨꯔꯨꯡ ꯑꯃ ꯊꯦꯡꯅꯔꯤ ꯑꯗꯨꯒ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯅ ꯌꯣꯠꯀꯤ ꯑꯄꯥꯛꯄ ꯑꯊꯥꯕ ꯊꯣꯡꯖꯥꯎ ꯑꯃꯅ ꯊꯤꯡꯗꯨꯅ ꯊꯝꯂꯤ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯁꯤꯗ ꯕꯣꯝ ꯀꯌꯥ ꯀꯥꯞꯁꯤꯟꯗꯨꯅ ꯊꯨꯒꯥꯏꯅꯅꯕ ꯍꯣꯠꯅꯔꯝꯕꯒꯤ ꯃꯃꯤꯁꯨ ꯇꯥꯔꯤ ꯅꯠꯇ꯭ꯔꯒ ꯅꯍꯥꯟꯋꯥꯏ ꯃꯈꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗ ꯄꯥꯟꯈꯤꯕꯒꯨꯝꯕꯒꯤꯔ ꯃꯃꯤ ꯀꯌꯥ ꯑꯃꯗꯤ ꯇꯥꯔꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯔꯤꯅ ꯊꯣꯡ ꯑꯁꯤ ꯀꯔꯝꯅ ꯍꯥꯡꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯐꯪꯂꯤꯕ ꯃꯦꯞ ꯑꯗꯨꯗ ꯌꯦꯡꯈꯤ ꯑꯗꯨꯕꯨ ꯊꯣꯡ ꯑꯁꯤ ꯍꯥꯡꯕꯒꯤ ꯃꯔꯝꯗꯗꯤ ꯌꯥꯎꯔꯝꯈꯤꯗꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯃꯥꯒꯤ ꯀꯣꯛ ꯄꯨꯊꯣꯛꯅꯗꯨꯅ ꯊꯣꯡ ꯑꯁꯤ ꯍꯥꯡꯅꯅꯕ ꯀꯣꯛ ꯀꯟꯅ ꯊꯥꯗꯔꯤ ꯃꯗꯨꯗ ꯖꯦꯄꯣꯂꯤꯅ ꯃꯁꯤꯒꯤ ꯊꯣꯡꯁꯤ ꯍꯥꯡꯅꯅꯕ ꯑꯆꯧꯕ ꯃꯦꯆꯤꯟ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯛꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯀꯣꯌꯦꯡ ꯌꯦꯡꯂꯛꯄꯗ ꯌꯣꯠꯀꯤ ꯕꯣꯛꯁ ꯑꯃ ꯊꯦꯠꯂꯤꯕꯗꯨ ꯎꯔꯗꯨꯅ ꯃꯗꯨꯗ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯌꯣꯠꯆꯩ ꯑꯃ ꯌꯨꯡꯗꯨꯅ ꯂꯩꯔꯝꯈꯤ ꯃꯗꯨꯗ ꯃꯈꯥꯗ ꯆꯤꯡꯊꯈꯤ ꯑꯗꯨꯕꯨ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯂꯛꯈꯤꯗꯦ ꯃꯗꯨꯗ ꯗꯨꯀꯨꯅ ꯑꯣꯖꯥ ꯑꯗꯨꯗꯤ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯃꯇꯦꯡꯅ ꯃꯊꯧ ꯇꯧꯕ ꯃꯥꯜꯂꯤꯗ ꯀꯥꯟꯅꯗꯦ ꯏꯂꯦꯛꯇ꯭ꯔꯤꯛ ꯊꯤꯁꯤ ꯀꯩꯅꯣ ꯍꯥꯏꯗꯣ ꯗꯤꯀꯨ ꯃꯐꯝꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ 이lectricꯅꯣ ꯀꯥꯟꯗꯦꯁꯦ ꯁꯤꯒꯤ ꯌꯨꯠꯀꯤ ꯊꯣꯡꯁꯦ ꯃꯁꯤꯒꯤ ꯃꯈꯥꯗ ꯇꯧꯊꯔꯒꯅꯦ ꯍꯨꯜꯂꯒ ꯆꯪꯈ꯭ꯔꯁꯤ ꯕꯣꯅꯤ ꯑꯗꯨꯕꯨ ꯌꯥꯒꯗ꯭ꯔꯅꯦ ꯌꯥꯅꯁꯦ ꯂꯥꯛꯑꯣ ꯇꯧꯔꯁꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯨꯅ ꯌꯣꯠꯀꯤ ꯊꯣꯡ ꯑꯗꯨꯒꯤ ꯊꯣꯡꯕꯥꯟꯗ ꯇꯧꯊꯕ ꯍꯧꯔꯛꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯇꯧꯕꯗꯒꯤ ꯌꯣꯠꯀꯤ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯨꯡ ꯐꯥꯎꯕꯗꯤ ꯆꯪꯕ ꯉꯝꯈꯤ ꯃꯈꯣꯏꯅ ꯃꯅꯨꯡ ꯆꯪꯂꯛꯄꯗꯗꯤ ꯃꯅꯨꯡ ꯑꯗꯣ ꯄꯨꯝꯃꯝ ꯃꯝꯂꯤ ꯑꯗꯨꯒ ꯃꯅꯝꯁꯨ ꯌꯥꯝꯅ ꯅꯝꯊꯤꯈꯤ ꯃꯈꯣꯏꯅ ꯇꯣꯔꯆ ꯂꯥꯏꯠ ꯊꯥꯟꯗꯨꯅ ꯌꯦꯡꯕꯗꯗꯤ
mi asibagi saru sayang mayam ama tha taramki amadi nongmai kaya su taramki nongmai sing ado makoina khullaga phagi tawduna nokli makoina adumna leiringai makoina hutkiba yotki thongwan adugi ohuba adugi mangal aduda mi chatpagi mami ama sat takhi ruda makoi mamanaba mari ado mana paina riba nongmai ado makoina hutuna phawallakhiba ohuba aduda em tawduna laiki adubu kanasu karisu ohuba aduda changlakidi ruda makoi karisu khandadana toslak ado kap tuna asom lakli makoina asum lakpada wayar sabul lairamba ado ubodagi makoi wayar sing adugi khongul liduna asum lakpada surung adubu ngalhandoriba generator ado thingnari maruda makoina ungduna yengbada start hau haiba yakidi maruda makoina thau yengrubadadi thau yorongkidi maruda kolina mafam marudagi kitang handoklaga leiriba gelon sing aduda thau yawra yengki maruda thau sing adu yawramduna thau sing ado hanjallaga start tawbadadi yarakli adubu mairi ngankidi masidagi makoina atatpa wayar kaya mathang samjillakpadagi surung ado mai pungan ngale masidagi makoi mari ado harau map adu yengduna asom lakpada amukasu yotki thong ama thengnari maruda jepolina ꯑꯩꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯆꯪꯂꯛꯏꯕ ꯀꯥꯁꯤꯡꯁꯦ ꯁꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯆꯨꯍꯤ ꯆꯐꯨꯒꯤ ꯃꯪꯂꯥꯟ ꯇꯥꯗꯨꯅ ꯇꯣꯛꯇꯣꯏꯖꯥꯠꯂꯣ ꯑꯁꯣꯝꯅ ꯍꯥꯏꯅꯔꯤꯉꯩ ꯌꯥꯝꯅ ꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ ꯃꯈꯣꯜ ꯑꯗꯨ ꯑꯊꯥꯕ ꯑꯔꯨꯝꯕ ꯌꯣꯠ ꯑꯅꯤ ꯇꯛꯈꯥꯏꯅꯕꯒꯤ ꯃꯈꯣꯜ ꯑꯣꯏꯅ ꯇꯧꯏ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯌꯣꯠꯀꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯅꯅꯕ ꯍꯣꯠꯅꯔꯛꯂꯤ ꯑꯁꯣꯝꯅ ꯍꯥꯡꯂꯒ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯪꯂꯛꯄꯗꯗꯤ ꯌꯣꯠꯀꯤ ꯇꯔꯪ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯈꯤ ꯃꯗꯨꯗ ꯃꯈꯣꯏ ꯃꯔꯤꯅ ꯆꯦꯟꯁꯤꯟꯗꯨꯅ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯕꯗ ꯌꯥꯝꯈ꯭ꯔꯕ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯈꯤ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯔꯤ ꯍꯔꯥꯎꯕꯅ ꯀꯟꯅ ꯂꯥꯎꯈꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯀꯣꯟꯁꯤꯟꯅꯗꯨꯅꯁꯨ ꯀꯞꯃꯤꯟꯅꯈꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛꯂꯣꯝꯗ ꯃꯤ ꯈꯔ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗꯒꯤ ꯗꯨꯀꯨꯅ ꯍꯥꯏꯐꯦꯠ ꯆꯦꯞꯊꯔꯒ ꯌꯦꯡꯈꯤ ꯃꯗꯨꯗ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯎꯈꯤ ꯑꯗꯨꯒ ꯇꯨꯀꯨꯕꯨꯁꯨ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯎꯕꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤ ꯃꯁꯤꯗꯒꯤ ꯇꯨꯀꯨꯁꯨ ꯉꯁꯥꯏ ꯃꯈꯣꯏꯅ ꯈꯨꯟꯈꯤꯕ ꯅꯣꯡꯃꯩꯁꯤꯡ ꯑꯗꯣ ꯀꯥꯞꯁꯤꯟꯈꯤ ꯑꯁꯣꯝꯅ ꯃꯈꯣꯏ ꯃꯔꯤꯒ ꯁꯨꯔꯨꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟ ꯄꯥꯟꯗ ꯄꯥꯟꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯅꯅꯕ ꯁꯨꯏꯕꯣꯛꯁ ꯑꯗꯨꯗ ꯄꯥꯟꯕꯗꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗ ꯄꯥꯟꯗꯨꯅ ꯇꯠꯈꯤꯕ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤꯅ ꯀꯥꯕꯛ ꯁꯝꯂꯝꯕ ꯋꯥꯌꯔꯁꯤꯡ ꯑꯗꯨꯁꯨ ꯇꯠꯇꯨꯅ ꯑꯃꯒ ꯊꯤꯡꯖꯤꯟꯅꯗꯨꯅ ꯁꯣꯔꯠ ꯁꯔꯀ꯭ꯌꯨꯠ ꯊꯣꯛꯂꯛꯂꯤ ꯑꯗꯨꯝꯅ ꯊꯣꯛꯂꯛꯄꯗꯒꯤ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯊꯣꯡꯁꯤꯡ ꯑꯗꯣ ꯃꯊꯪ ꯑꯃꯨꯛ ꯂꯣꯟꯁꯤꯟꯕ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯁꯨꯔꯨꯡ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯈꯣꯏ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯑꯃꯨꯛ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯃꯈꯣꯏꯅ ꯃꯄꯥꯟꯗ ꯍꯦꯛ ꯆꯦꯟꯊꯣꯔꯛꯄꯒ ꯁꯨꯔꯨꯡꯒꯤ ꯑꯆꯧꯕ ꯌꯣꯠꯀꯤ ꯊꯣꯡ ꯑꯗꯨꯁꯨ ꯊꯤꯡꯖꯤꯟꯈꯤ ꯃꯇꯝ ꯑꯗꯨꯗ ꯍꯥꯟꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤꯅ ꯊꯦꯡꯅꯈꯤꯕ ꯑꯍꯟ ꯑꯗꯣ ꯒꯥꯔꯤ ꯑꯃꯗꯒꯤ ꯀꯨꯝꯊꯔꯛꯂꯤ ꯑꯗꯨꯒ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯆꯪꯉꯨꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯅꯈꯣꯏꯅ ꯀꯔꯝꯅ ꯃꯈꯣꯏꯗꯒꯤ ꯁꯅꯥꯁꯤꯡ ꯑꯗꯨ ꯃꯨꯟꯕ ꯉꯝꯍꯧꯗ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯌꯥꯝꯅ ꯆꯩꯔꯝꯃꯤ ꯃꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯄꯥꯕꯨꯡ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯕꯗ ꯃꯈꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯄꯗꯒꯤ ꯉꯥꯏꯍꯥꯛ ꯈꯨꯠ ꯊꯣꯛꯅꯔꯤꯉꯩꯗ ꯁꯨꯔꯨꯡꯒꯤ ꯊꯣꯡꯁꯤꯡ ꯑꯁꯦ ꯂꯣꯟꯁꯤꯜꯂꯛꯈꯤꯕꯅꯤ ꯃꯈꯣꯏꯅ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯀꯔꯝꯕ ꯀꯥꯗ ꯆꯪꯈꯤ ꯁꯅꯥ ꯐꯪꯈꯤꯕ꯭ꯔꯣ ꯄꯥꯕꯨꯡ ꯃꯈꯣꯏꯅ ꯀꯥ ꯐꯅ ꯌꯥꯝꯅ ꯆꯪꯈꯤ ꯑꯗꯨꯕꯨ ꯁꯅꯥꯗꯤ ꯑꯃꯠꯇ ꯐꯪꯈꯤꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯦꯛ ꯇꯧꯕꯗꯁꯨ ꯁꯅꯥ ꯑꯃꯠꯇ ꯊꯦꯡꯅꯗꯦ ꯑꯗꯨꯒ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡꯁꯨ ꯂꯩꯇꯦ ꯐꯔꯦ ꯃꯈꯣꯏꯗꯤ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯍꯧꯏ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯀꯥ ꯑꯃꯠꯇ ꯂꯩꯍꯧꯔꯤꯕꯅꯤ ꯃꯈꯣꯏ ꯃꯅꯨꯡꯗ ꯆꯥꯗ ꯊꯛꯇꯅ ꯑꯗꯨꯝ ꯁꯤꯔꯗꯕꯅꯤ ꯄꯥꯕꯨꯡ ꯑꯩꯅ ꯆꯤꯡꯅꯕꯗꯨ ꯆꯨꯝꯂꯦ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯟ ꯁꯣꯛꯅꯔꯤꯉꯩ ꯑꯆꯧꯕ ꯇ꯭ꯔꯛ ꯑꯃ ꯌꯥꯡꯅ ꯊꯧꯈꯤꯕꯗꯨ ꯃꯗꯨꯗ ꯁꯅꯥꯁꯤꯡ ꯑꯗꯨ ꯁꯣꯏꯗꯅ ꯄꯨꯔꯝꯂꯒꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯆꯠꯅꯅꯕ ꯇꯧꯔꯁꯤ ꯑꯁꯣꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯆꯠꯈ꯭ꯔꯤ ꯃꯈꯣꯏꯅ ꯄꯥꯕꯨꯡ ꯀꯧꯔꯤꯕ ꯑꯍꯟ ꯑꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤꯅ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯋꯥ ꯍꯪꯕ ꯑꯗꯨꯗ ꯑꯍꯟ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯑꯃ ꯂꯩꯕꯗꯒꯤ ꯃꯈꯣꯏ ꯃꯔꯤꯒꯤ ꯈꯣꯡꯒꯨꯟ ꯂꯤꯔꯛꯈꯤꯕꯅꯤ ꯑꯍꯟ ꯑꯗꯨ ꯀꯣꯂꯤꯒꯤ ꯃꯄꯨꯕꯨ ꯐꯥꯅꯅꯕ ꯍꯣꯠꯅꯕꯗ ꯌꯥꯎꯈꯤꯕ ꯑꯣꯐꯤꯁꯥꯔ ꯑꯗꯨꯒ ꯂꯣꯏꯅꯔꯛꯈꯤꯕ ꯂꯥꯟꯃꯤ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯁꯅꯥꯁꯤꯡ ꯑꯗꯣ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯣꯏ ꯍꯥꯏꯅ ꯈꯟꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤ ꯁꯣꯝꯗ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯀꯝꯗꯧꯔꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯣ ꯃꯝꯕ ꯁꯨꯔꯨꯡꯒꯤ ꯀꯥ ꯑꯗꯨꯗ ꯃꯁꯥꯅ ꯄꯥꯏꯔꯤꯕ ꯇꯣꯔꯆꯂꯥꯏꯠ ꯑꯗꯣ ꯊꯥꯟꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯗꯨꯗ ꯕꯣꯅꯤꯅ ꯑꯣꯄꯔꯦꯁꯟ ꯁꯛꯁꯦꯁ ꯄꯦꯁꯦꯟ ꯗꯥꯏ ꯍꯥꯏꯗꯨꯅꯤꯅꯦ ꯇꯧꯔꯤꯁꯦ ꯀꯔꯤ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨ ꯐꯥꯎꯕ ꯈꯪꯗꯕ꯭ꯔꯣ ꯗꯨꯀꯨ
ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯅꯥꯗꯤ ꯐꯪꯂꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯀꯪꯁꯤ ꯁꯤꯔꯅꯤ ꯍꯥꯏꯕꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯖꯦꯄꯣꯂꯤꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯦꯞ ꯑꯗꯨ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯄꯥꯝꯕꯩ ꯑꯃꯠꯇ ꯎꯈꯤꯗꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯅꯥꯛꯇ ꯇꯥꯕ ꯀꯦꯖꯤ ꯑꯃꯃꯨꯛ ꯇꯥꯒꯗꯕ ꯁꯅꯥ ꯃꯀꯛ ꯑꯃ ꯁꯥꯎꯗꯨꯅ ꯂꯪꯈꯤ ꯃꯗꯨꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯐꯛꯂꯥꯡ ꯑꯃꯗ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯈꯤ ꯃꯗꯨꯗ ꯐꯛꯂꯥꯡ ꯑꯗꯣ ꯃꯆꯦꯠ ꯑꯃ ꯀꯤꯟꯊꯗꯨꯅ ꯏꯍꯣ ꯍꯣꯕꯗꯧꯅ ꯇꯧꯈꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯔꯤꯅ ꯁꯅꯥꯁꯤꯡ ꯑꯗꯣ ꯈꯨꯟꯗꯨꯅ ꯐꯛꯂꯥꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯊꯣꯝꯂꯤꯕ ꯐꯛꯂꯥꯡ ꯑꯗꯣ ꯍꯣꯠꯇꯣꯛꯂꯒ ꯆꯠꯈꯤꯕ ꯌꯥꯕ ꯁꯨꯔꯨꯡ ꯑꯃꯒꯤ ꯂꯝꯕꯤꯅꯤ ꯍꯥꯏꯕ ꯈꯪꯂꯤ ꯃꯗꯨ ꯈꯪꯕꯗꯒꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯨꯅ ꯃꯥꯅ ꯌꯥꯜꯂꯤꯕ ꯈꯥꯎꯁꯤꯡ ꯑꯗꯨꯗ ꯁꯅꯥꯁꯤꯡ ꯑꯗꯣ ꯄꯤꯛ ꯊꯟꯅ ꯍꯥꯞꯆꯤꯜꯂꯒ ꯃꯈꯣꯏ ꯁꯨꯔꯨꯡꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯊꯣꯔꯛꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯑꯁꯨꯝ ꯊꯣꯔꯛꯄꯅ ꯁꯨꯔꯨꯡ ꯑꯗꯨꯗꯒꯤ ꯃꯄꯥꯟ ꯊꯣꯔꯛꯈꯤ ꯃꯈꯣꯏꯅ ꯊꯣꯔꯛꯄꯗꯗꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝ ꯑꯣꯏꯔꯝꯈꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯩꯔꯤꯕꯗꯨꯁꯨ ꯆꯤꯡꯒꯤ ꯆꯤꯡꯊꯛ ꯑꯃꯗꯅꯤ ꯍꯥꯏꯕꯗꯤ ꯈꯪꯈꯤ ꯑꯗꯨꯕꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯗꯤ ꯈꯪꯈꯤꯗꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯁꯨꯝ ꯂꯥꯛꯂꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗꯨ ꯋꯥꯔꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯈꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯇꯨꯝꯈ꯭ꯔꯦ ꯃꯈꯣꯏꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗꯗꯤ ꯅꯣꯡ ꯄꯨꯡꯉꯥꯟ ꯉꯥꯜꯂꯝꯂꯦ ꯑꯗꯨꯒ ꯍꯦꯟꯅ ꯉꯛꯂꯤꯕꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒꯁꯨ ꯂꯩꯔꯝꯈꯤ ꯃꯗꯨꯗ ꯀꯣꯂꯤꯅ ꯅꯈꯣꯏ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯪꯈꯤ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒ ꯂꯩꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯀꯔꯤꯅꯣ ꯋꯥ ꯈꯔ ꯍꯥꯏꯈꯤ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯏꯆꯥꯁꯤꯡ ꯅꯈꯣꯏꯗꯤ ꯀꯔꯝꯕ ꯂꯨꯞꯀꯤ ꯃꯤ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ ꯑꯗꯨꯗ ꯀꯣꯂꯤꯅ ꯑꯩꯈꯣꯏꯗꯤ ꯑꯁꯨꯝꯅ ꯀꯣꯂꯤꯅ ꯋꯥ ꯍꯥꯏꯒꯦ ꯇꯧꯕꯗ ꯕꯣꯅꯤꯅ ꯏꯄꯥ ꯑꯩꯈꯣꯏꯗꯤ ꯑꯄꯨꯟꯕ ꯂꯨꯞꯀꯤ ꯂꯥꯟꯃꯤꯁꯤꯡꯅꯦ ꯑꯩꯈꯣꯏ ꯃꯤꯁꯟ ꯑꯃꯒꯤꯗꯃꯛ ꯂꯥꯛꯄꯅꯦ ꯍꯥꯏꯅ ꯈꯨꯝꯈꯤ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯣ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯤ ꯃꯥꯜꯂꯨꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦ ꯅꯈꯣꯏꯁꯨ ꯆꯠꯂꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥꯒ ꯅꯨꯄꯤꯒꯗꯣ ꯆꯠꯈ꯭ꯔꯤ ꯑꯗꯨꯗ ꯕꯣꯅꯤꯅ ꯑꯗꯨ ꯏꯄꯥ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯝꯄꯥꯛ ꯇꯥꯒꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯤꯒꯤ ꯈꯣꯡ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯂꯣ ꯑꯗꯨꯝ ꯇꯥꯔꯅꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯔꯤꯁꯨ ꯍꯧꯒꯠꯇꯨꯅ ꯂꯥꯛꯂꯤ ꯃꯈꯣꯏꯅ ꯂꯥꯛꯄꯗ ꯒꯥꯔꯤ ꯆꯠꯄ ꯌꯥꯕ ꯑꯆꯧꯕ ꯂꯝꯕꯤ ꯑꯃ ꯊꯦꯡꯅꯔꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯍꯔꯥꯎꯗꯨꯅ ꯂꯝꯕꯤ ꯑꯗꯨꯗ ꯑꯁꯨꯝ ꯂꯥꯛꯂꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯎ ꯄꯨꯕ ꯇꯇꯥ ꯑꯃ ꯊꯧꯔꯛꯈꯤ ꯃꯗꯨꯗ ꯇꯨꯀꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯈꯥꯝꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯝꯄꯥꯛ ꯐꯥꯎꯕꯗ ꯌꯥꯎꯖꯒꯦ ꯍꯥꯏꯈꯤ ꯃꯗꯨꯗ ꯎ ꯄꯨꯕ ꯇꯇꯥ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯅꯈꯣꯏ ꯈꯨꯟꯁꯤꯒꯤ ꯃꯤꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ ꯃꯗꯨꯗ ꯖꯦꯄꯣꯂꯤꯅ ꯍꯣꯏ ꯑꯣꯏꯕꯅꯦ ꯑꯩꯈꯣꯏꯁꯤ ꯕꯖꯥꯔ ꯀꯥꯒꯦ ꯇꯧꯕ ꯑꯗꯣ ꯈꯔ ꯊꯤꯟꯕꯤꯌꯨꯅꯦ ꯑꯗꯨꯗ ꯀꯣꯂꯤꯅ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯕꯣꯅꯤꯅ ꯑꯃꯨꯛ ꯑꯁ ꯆꯤꯡꯃꯤ ꯁꯥꯔꯤꯅꯦ ꯆꯤꯡꯃꯤ ꯃꯥꯟꯅꯕ ꯑꯁ ꯃꯁꯤꯗꯤ ꯏꯕꯨꯡꯉꯣ ꯃꯔꯤ ꯀꯥꯈꯠꯂꯣ ꯑꯗꯨꯗꯤ ꯑꯁꯨꯝꯅ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯌꯥꯕꯤꯕꯗꯒꯤ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯇꯝꯄꯥꯛꯇ ꯍꯜꯂꯛꯈꯤ ꯃꯗꯨꯗ ꯇꯇꯥ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯅꯈꯣꯏꯗꯤ ꯕꯖꯥꯔ ꯀꯥꯕ ꯍꯥꯏꯅꯨꯅꯦ ꯕꯖꯥꯔ ꯀꯨꯝꯕ ꯍꯥꯏꯌꯨꯅꯦ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯋꯥ ꯅꯣꯛꯇꯨꯅ ꯇꯇꯥ ꯑꯗꯣ ꯊꯧꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ